Sobendu Minister Mangaga Loinana West Bengal gi CM oina wasak lokri wasak lobda PM HM CM Singh Sarugyakri West Bengal gi political history da ningsingngai oiba thawng am oina BJP gi lusingba Sobendu Adhikari bu ngasi state asigi mapan suba minister oina wasak lokri Brigade Parade Ground pangthokiba thawram madu da Governor RN Ravina Sobendu Adhikari bu thabak paiba madi aron mangak bi wasak lokhi MLA Mangasu, Councillor of Minister Yahon Kibagaloina, Minister when was Loki, was a low Krabasing to the Dilip Ghosh, Agnimitra Paul, Aso, Kirtania, Khudiram to do Mosum, Nisit, Brahmani, Akan security section Torang Loin Pangto Kib was low with Toramaduda, Prime Minister Narendra Modi, Union Home Minister Amit Saloina, Union Government Amadi, State Kimaru, able losing Bakayamarum Sarugyaki. Uttar Pradesh की Chief Minister योगी आदित्यनाथ, मध्य प्रदेश की मोहन यादव, अमसम राजस्थान की मंदलाल शर्मा, मध्य दिल्ली की Chief Minister रेखा गुप्ता सर्वयाकी, अमरोमदा तमिलनाडु की ओइनदी हौजुक फाव लेंगाक सेमंगमदना लेगी, हौजुक पाली लेंगासी की मत मे तारा लोइगदबना हौजुक फाव लेंगाक सेमंगमदबना पॉलिटिकल गोएब सरांगनाबा थोलक बयान लेगी, हंदक पांगतोकिबा स्टेट असेंबली की इलेक्शन दा सी जोसेफ बिजोय की Namlaga Betty Kazagam TB Kena Sitsa Magnipan Pangana single largest party wherever Lengak Sembana Matauta MLA Zamagataraganipan Subangam Danadi Tamil Nadu Governor Rajendra Besonat Arlekna Apunma members and Niga Kuntraga Mari Labor Assembly da MLA Samagataraganipan gi support Pangli Haina Utpangam Driba Pauba Party Amatana Lengak Sem Nava invite Rehana Fongtokli Matauta MLA Sing Yohanabiki Panamda TB Kena Congress CPI CPIM BCK Wadi Sanaduna Laki Congress ki oinadi TBK gi Lengak Sagotkani Haina Fongdorakiba Maramna Apunba MLA Masing Samagataragam Shuri CPI Amadi CPIM nasu condition amati yauduna lengak sagotkani haina ayaba pirakibana apunba MLA masing samaga taraga tredi adum oinamak bizoina constituency ani da mai pakiba maramna constituency amagi pham thadokadaba maramna mathau taba MLA sing masing subangamdri India ki proxy war khudak te lep kadabani luftaru Manipur haujuk thoglibi irang asi luisin gi hairabadi India ki proxy war khudak te lep kadabani haina mahairoi luptaru na puna thadorak pa chirol amana fongdorakli AMSU gi president Lukram Malang Meitei Desam gi president Oinam Ramesh Suk ki president Ningthaujam Nankumar Meitei MSF की प्रेसिडेंट हिजम रोशन KSA की प्रेसिडेंट शेरम हेमजित माइती अमदी एम्स की प्रेसिडेंट लोंगजम थोंगलेन माइती न पुन खुयेक पीबगा थोकपा सिरोल अमन हाय कुमजाई लिसिंगनी का कुनगो हुमदोगी मे अहुमदगी चथरकलिबा मिहात मिपुन की थागदोकसिंग असि इंडिया की प्रॉक्सी वारनी हाइब नोम नोम की मेक सेंगबे हेंगलाक्रि इंडिया की प्रॉक्सी वार की मखा समथरक पोइना मे तरेता सस्पेंशन ऑफ ऑपरेशन सु एग्रीमेंट खुयेक पीनदुन लैदिबा टेररिस्ट ग्रुप सिंगना कामजोंग डिस्ट्रिक्ट की नामली वांगली सेरोद लंदारक तुन मिसम मियाम yung kai kya mai tharam basi yamna luzadaba thong amani haina mahairoi lup asina lawbaga loinana hajinduna thamliba khunja sing athubra thadorakadabani haina fongdorakli Manipur gi yellow fruit sing pumut muthatnabagi lalong oina su militant sing bu khulai oina sisinaraga miyam punsi amasum lan thumang takhanba khudakte lepadabani Kamjong district ki thagdoka mari lenana India amadi Manipur lenga ki megedigi wafam amata fongdoktana tumina laisiliba sina maram oiraga lenga ki khut yaurabra haibigi wahang ama थोलाखि लेंगांग अथुपा मतमदा फाजिन खरबा खुंजासिंग थादोक हनना बखोनागदबनि मिसा मियाम हालबसु यारि हाइबिगी मवोंग मानबा थोंगसि करंबा लेंगाक लोनो लेंगाक सुबली पाइरिबा अंगम अथौसिंगना मियामगी पुंसि अमसुम लंथुंग ngakpi senbigani haina hajaba thamkhraga miyamda amu onsinduna tuhat ne hetpigi thongsa tharakpada miyamgi pendabigi kholau namthabigi ka henba thongasi yellow fruit sing muthanabigi aron balalungsida mateng pangsinba manbu oin thokle hairinisu pawusida makhatari KNA-B na may thakraba khulsing MLA laisio ni yengsingkhre miyam ngaknaba lairiba security force sing kari tawduna lairibagi laisio haukiba me taret ke ayu angan mada Myanmar base toba lalholup KNA-B na tumna may thakraba Kamjong district ki namli soro amasum wangli khulgi hausuk oiriba phibam fungyar ashigi MLA laisio kaising hakthengna satuna yengsingkhre mafam madura lairiba central forcing
foreign militantsing aduna khulmai thaba yauna khunjasing etek satakhiba matam aduda kari tawduna lehobagi haina yamna kan yaningdaba phungdokre khongset aduga mari lena MLA laisio kaisingna pamising hakibada India gi lamda miram gi lalhobasing laktun landarabasina aikhoigi ngamkhai sibu kanana ngak selibage Kasong police station ki makhada ladiba police outpost asi thaudok thukliba mafam asigi yamna naknana laidibani adubo foreign militantsing aduna khulsing asida landarakpa matam asida outpost asida police amatta lethi landarakpa adu yum kun hena maisakre gypsy ahum amasung kenbo bike tare na huralaga pukre thaudok thokpa matam adura Central Security Force amata lakidi haina piena ba phongdok laduna mafam adura makhata na khulai paibising aduna attack tob ngamdana ba State amasung central government ki maikai digi matik chaba security deploy tawgadabana ki khongset aduga mari lena khunja nupi amana phongdokhibada me taret ki ayu angan ba pung mari rom tabada nomai kapagi mokhol taki nomai kapagi makhol adu nakshilakpaga loinana KNA gi Cadre sina khuladu da leiba yumsingda sanglak laga Leibakta Nongmei Namlaga Leikhidraba KNA-B gi Cadre manga gi photo ulaga innocent I am kadai da leibigi hainangki madura mahakna khangdi hairubagi pastor amas maki nupaga loina sasta pusingki mafam madura pung amarom wahang pong taraba matung thadoramki thaudo adu thokraba matung ayu pung taret rom tabada khulladur Assam Rifles ki kangbu singlaki namli dagi swingam Kathik kauba amagi yum tumnamai tharambada natana yumda leiba sana lupa lanthung kya puruga sakre thaudo osida khunjasing akiba phawri maramaduna hiramasida lengana miying sangbi waiki MLA gi khongset adugi manungda KNA-B ne attack sa tharamlaba khulsing adudagi M16 AK-47 amasum LMG gi live ammunition amasum MT shell kya amasu phangkhiyadi Kamjong gi thaudok Minister Govindas na lusingba team amana hakthengna yengsingkhre Haukiba me taret ki ayu angan mada Kamjong district ki Indo-Myanmar border ki sarukta lairiba Namli Soro amasum Wangli khulda KNA-B na yumai thaba yauna akan me attack sa tharamkhiba thaudo aduga mari leinana ngasi Home Minister Govindas konthawjamna lusingba team amana hakthengna satuna yengsingkhri khongset adur MLA taret su loina ki Minister Govindas na khulsing adu da hek thungmaga khunjasing gi interaction pangthoki loinana KNA-B gi attack ta mangta khraba khul gi yumsing adu yengsinbaga loinana security arrangement gi matangda local authority amasung security personnel singa unaduna warisanaki Minister Govindas ki maikai gi khunjasing adu lenga ki maikai gi sab section thorang sing lokhatkani oirakliba phibam lenga ki maikai gi yamna kupna monitor tawri haina phongdoki adobo khunjasing gi maikai gi di mafam adu lairiba Assam Rifles ki kangbu adu thajaba ngamdri makoi mafam adudagi laukthoklaga state force oina deploy tawbiyu KNA-B gi kangbu na attack satakhiba matam aduda manak nakna lairiba Assam Rifles amata lakidi thaudo adu Assam Rifles na khuladuda laktuna yengsilaba matung mathang nongan bi ipu thokebani haina Assam Rifles ki thawong bu yamna kan yaningda phongdoki khongset aduda saruk yakiba former minister Bisorjin hakibada hingsa gi thawdok thokliba makai miyoiba khunai di ingtapa purakroi ngakpi ba yaudana operation purakpasu yaroi maramaduna aikoi punama punnaw hotna minaduna santi purakna ba hotna mina saiki KNA-B na namli village tagi phakhiba Olina Ningsen AR na rescue tawkhri imung manung sinakri haukiba me taret ke ayu angan mada Indo-Myanmar border gi sarukta lairiba Kamjong district ki Namli Wangli amasum Soro khul ahu Myanmar base tawba KNA-B gi kangbu na tumna mai thakraba matung Namli dagi pharaga pukhiba Olina Ningsen Assam Rifles na aso engam yaudana rescue tawbangamkhri adumapu foreign terrorists singa duna phaduna pukhiba miyoi kunamadi hausu phawbo mapong khangdri pausna makhata na haribana KNA-B amasum Beles volunteer isdan zone gi kangbuna nupiesi phaduna pukraba matung intelligence amasum security agency singna kana honabada tangkhul nupiye adu ngasi Kamjong district ki jaga amadi rescue tawangam khibana hari Assam Rifles ki personnel amasung intelligence agency singi supervision makara thawdok thokliba mafam adugi manakna Z0 village ki khathang saruki jaga amadu nupi edu thadolam khibani nupi edu aso engam yaudna thadokraba matung nupi edugi mapuroiba khulgi headman amasum CSO singi representative sing adu phaiko mayada leiba homin thanada puro sakhi loina rescue tawraba nupi edugi imung manung yauna makhoigi loina riba mihut sing adu formal
handover procedure documentations medical examination amasum psychological support ki dama sa sat leba Assam Rifles ki unit headquarter da pukhi madugi matung nupi adugi imung manung village headman amasum civil society ki mihut sing adu khangpat khanda leba makhoi gi khulda aso engam yawdan halakre Assam Rifles ki maikei digi phongtok libana rescue tawraba nupi adu yawna awawa taraba Kunja sing aduda counseling support amasum medical assistance sing pikhi foreign militant sing aduna khul sing adude attack sa takraba matung Assam Rifles troops sing gi makai digi saitheng mayuk na ribe area sing aduda rescue team kaya deploy tawbu yawn hingsa gi thong sing adu khudak lakshin na ba honakhi operation adu hingsa gi thawdo aduna maram oiraga mayu makai mang takraba kunja taraga manga yawna nupi amasum angang sing adu aloyo Assam Rifles scheme da puraktuna makoi busang zapam piu yawna humanitarian assistance sing pikhiari Z0 namli amati wangli bele sing home minister Gobidas na lusing ba MLA team amana satuna haktheng na yeng singkri Myanmar based over KNA-B amasum PDF sing nangam kai lanslak tuna landarak tuna Kamjong district ki Z0 namli amati wangli bele sing ngasi Manipur lenga ki home minister Gobidas na lusing ba MLA team amana mapam adu satuna khul sing adu ki hauzik oriba phibam sing haktheng na yeng singkri Yengsing kongchat adu MLA Thongam Bisorjit, MLA Kasim Basum, MLA Ramoiba, MLA Thangjam Arunamadi, MLA Abdul Nasir Susaryaki. Kongchat adu Home Minister Gobidas Amasung Maki Kangbuna Awana Mayunari Bakunja Singha Haking na Unaduna Warisaki. Kunja Singi Manipur Lengana Pakat Haningba, Tabak Thoram Sing Home Minister Gimapamda Fongdoki. Loinana awasi thing mayuk na riba khul singi phibam su koine satunu yengsingki kunja singna nang liba awa sing ko hona na ba madi tang du leita ba miyam gi yefa thawrang amasum security gi phibam hena fagat hana na ba angam ba thak thabak tawgani haina minister Gobidas na kunja singda thajaba pikhi hongchada sigi matang na palladuna minister Gobidas na kunja singda phongdoki bidi se minister Khemsana ngarang mak mafam masida satna pa khangalakpani adubo mafam masi yawba ngamgadra natraga ngamloidra haibigi paw ama mangjungna lawnaraga satna pa tawragi haiduna ngasi yuktagi MLA team asiga loinana khongsalakpani khi mangna makhata na phongdoki bada khunai amigi afaba punamak ima iben singna purak pangaktani loinana lal gi matamnus ima ibel sing asabu thodang lawraga taisina na ba purak libani hauji asi tampaki mafam nusu tangdo leita da ba phibam ama mayuk naraga lehi phibam asimak singi mafam nusu thingnari phibam asi matam na purak pani aduma pu aikoi haising na amadi section na satma mathautai miyam gi apa masu masak khangli hairabanina Wapam kaya sa phongdoki loinana minister gi mafam do kunja sing na phongdoki bada border maya da lady ba Assam Rifles lautholaga atopa security sing thambina basu takshin ki hadi amarom nangarang fungyar AC gi MLA laisio kaising na satuna kunja sing hauji thengari ba Khudong sa da basing gi matangda yengsingkhri loinana garang minister gi MLA laisio go unaduna wari sanabada matamda namli da security force ma thambina ba haizaki Maduda CM gi maikei gi athupa matamda namli da security force ma thamgani haibigi thajaba pirakhiba du khunja singda phongdoktuna khanki loinana namli dagi lanjenaраktuna miyoi sani ga humdra rom hauji wangli da sangjapam lawduna leiriba du masa gi lefam namli da hanjinduna MLA na khanki Senapati gi Maran Mai Singsang amadi Chuchampur gi Hengkap Court area da satakiba search operation khulai kya marum phangmangamkhri Haukiba pung kuntraga taruk asida security force sing Senapati amasum Chuchampur district satakiba search operation singda masing yamlabu suklai amadi bomb sing phokat pangamkhri hadi KRFIU amasum 3 CIB na pirakpa report singi matungina taraga taruk suba Assam Rifles na Senapati district ki manung sana leiba Maran Mai Singsang paring satakiba search operation singda masing yamlabu kusuklai amadi bomb sing fokat pangam khiyari phagalabu khulai sing atu AK-47 rifle ama MP5 rifle ama .303 rifle ama .22 rifle ani ball action rifle mari .32 pistol ahum .22 pistol ani amasum local shotgun ama loinana magazine sing su fokat pagam khiyari masigi matakta Assam Rifles na 5.56 mm 9 mm .303 .32 12 bore ammunition sniper ball 7.62 into 54 mm live round sing amasum Nongmei tokning sing fokat pagam khiyari amaram na security force na Chuchampur police station ki manung sanna Hengkap Court area da satakiba search operation na single barrel rifle ahum
.303 gi rifle ama Pompey launcher ama rocket shell mari 500 cylindricals improvised explosive device IED ama kilogram lumba conical IED ama fagat pangam kibaga loidana bullet proof jacket sing helmet ani amasum charger ga loidana radio set ama fagat pangam khigari sadakibu operation adu security force na maruiba singi mafam singda militant singi activity sing amasum ain kaina khulai puduna satpa sing thingna ba lakholakibo operation singi manung sanbani hairina su paus na makatari mayamna toina hangduna lakpa bio 360 gi coaching karamba matamdagi haugaduina khawrangna ngainariba detail makhad leijari NET 2027 gi biology foundation course sarjayentagi bio 360 NET success center da lakliba june gi first week tagi haujaragani biology gi oina NET ki special center oiriba yamna trusted oiraba bio 360 gi class timing si ayuk amasum numidang wairam base ani thokna tawjagani coaching center sigi oina yam special oiriba feature amana fee tangi habigi awaba leidaroi adomna pamba affordable fee usoidan oiragani NCERT based study material regular test series NCERT line by line coverage 9-month foundation course plus 2 months revision course yauna ahenba special features and pigadori ahanba lakpadani hena khudong saba pijagani hauzamak pau phobiro akhoi gi telephone number di 8575587677 ni akhoi gi address na kaisampat leimajam laikai len 3 ni Loisalak po na tentak pa headline naman na Babina Specialty Hospital amadi Americans Oncology na adult vaccination program launch tokri. Babina Specialty Hospital amadi Americans Oncologist Institute AOI na sindra Manipur ahan boy na adult vaccination program am launch tokri ba pa masu phonari. Adugo tentak na sumem na thamjagi. Hauzi koina di mayam pau sisu matang sai lusinjaragi amasu makata ba anova update mayam pun ngai mina saina channel sigi maikeri gi mayang phamda makata na thamjari makata ba anova update mayam pun ngai mina saina channel sigi maikeri gi mayang phamda makata na thamjari